Impact TV News na adom butaram na uksari. BJP na leingak paiba hourakpagi achouba achievement ama oina sakhiba foot over bridge ngasidi yengsinba watpadagi amot akai hundokfam oirakpata natana Nisa Chaduna Sanei Yuneifam Oiduna Leire Hiram asigi matangda MAMI TV gi Editor Seidur Maibam na tonganba foot bridge singda koina chattuna yengsillubagi paodam ama. BJP leingak watpadagi ahanok kutol na oina miyam tatangkiba foot over bridge ngasidi yengsinba watpadagi matangda tare. Hiram foot bridge ngasima pang kradadi Nisa Chaduna Nisa Sanei Sanei Yuneifam hundokfam Oiduna Leire. Hiram asigi matangda leingak asida yengsinbagi matangda tare. Hiram tongsin ngasi mapalamdagi lakolang koibasina uhragati manipur yamna maitopa amani. Hiram asigi leingak amdi mailembisina achouba mideng changbiduna thongasi aruba thongam oigana konabi. Hiram asigi mari leinariba Imphal Municipal Corporation ki maikaidagisu hiram tongsin ngasi yengsindabagi matangda tare. Miyam paodam deriba Seidur Maibam Editor MAMI TV. BJP na leingak paiba hourakpagi achouba achievement ama oina sakhiba foot bridge ngasidi yengsinba watpadagi amot akai hundokfam natana Nisa Chaduna Sanei Yuneifam Oiduna Leire. BJP leingak asina paikhalakpa chawkhat thorangi saruk ama oina Imphal City ki lambi lanthokla sinda aso engam thoktana bahaiduna haukiba kumja 2018 ahanba oina kangla mamangda foot over bridge ama saki. Masigi matung tonganba Imphal City ki mafam kaya kharadasu foot bridge sing saduna leingak ki mamal naidraba khudul ama oina miyamda sinakhibani. Oiriba fibam asida MAMI TV ki Editor Seidur Maibam na tonganba foot bridge singda koina chattuna yengsillubagi thengnarakibani. Ministry of Road Transport ki senthang makhada Sanjoi Infram Private Limited na lupa karor kaya changna sakhiba foot bridge sing asi ngasidi maong maril tadaba fibam da leire. Thong asida amot akai hundokfam oirakpata natana inkhalakliba nahasingna Nisa Chaduna Sanei Yuneifam Oiduna Leire. Kangla mamangda leiriba foot bridge sing asigi mathakta yu bottle yauna tonganba nisa makhal sing sizinabagi polam kaya taduna leiramba thengnaraki. Masita natana mai thaduna Nisa sanakhiba manbagi maongdasu utkayasu taduna leirami. Leingaki chawkhat thoranga mari leinana saramlaba matung chatnabi amagomna makhatana hanna yengsinbidabagi mami chawna tari. BT Road ki mathakta sariba foot bridge sing asi amot akai mayam paisinduna leiri. Imphal Municipal Corporation gi miyoisingnasu amot akai sing sintok homtokpasu tawbide. Oiriba fibam asida mapalamdagi lakpa lamkoibasingna ukhragadi set asigi oina yamna ikainingaini. Hiram asida leingakna athobada amadi akhanaba miheng changhaningbagi apamba fongdongnaragli. Hiram asida leingakta natana miyam prajasingnasu wakhanta minaba mathau tai. Impact TV na adom bo thagachari.